Ngasi Kangleipak News Tengbanglu KNTL Manipur nasu Porongpata leiba Jenimsa ikat kray ikat pagi thormaduda KNTL gi executive member Sanjoy Huiremna hojik malem pumbada sandorok leba COVID-19 na maram oiraga igi awat pa leiriba sida karadang oiribasu mating oina bahaiduna thormasi pangthokpani thormaduda chawrakna miyoi 15 na ipiki Manipur kata nasana TV chin thuna ngasi COVID-19 na maram oiraga hamkena wanara basku ba matam tanja sida Postajing lain dole riba igi kudung cada lain dari riba marui kesa kesen juga karena kita cuma tengok ini kan ini haidana masih Julai kita 2020 nanti ini asida kami pak news kembang lo yentel Manipur sinja ba asum ba blood donation camp ni asum ba blood donation camp asida yentel ki members sing amadi atau ba karapuri lapi ba donor ini lebih ba bagi cina morupang ba itu mungkin sedalang sini ba asum ba yentel ki cina using bagi kumuna ada taraf pengucai Bamoleka Youth Club Yaripongna club asigi haniki president Ningombam Ranjitna manung matam sadan ikhang khangongdana leikidabda club asina ngasi awaba phongdokpagi mifama mapangthokpaga loinena club asigi akoibada social service tawduna uchara kya thakrai club asigi members singa minute ani 2 minute leptuna awaba phongdokhibaga loinena leikidraba asigi thawaina taibang semba mapugi leikolda ingna chikna leiruna ba thongni ki amasung imung manungna thengna horiba awaba da su saruk yaki